कक्चिंग डिस्ट्रिक्ट के लाइमनाई लांगमैदोंग की चांदेल की डिस्ट्रिक्ट के लाइमतोन चिंगसांग परिंगदा सखंगदब सिंह नंगरांग नुमिदांग नोंगमई कापथरकपदगी खुलंगाकप सिंह हंदुना कापनख्रे मणिपुर म्यांमार निंगथीना ट्रेन तौरबा कुगी खुदलाई पाइब चमापन खुदलाई कयागा लोइनना चंगसिनख्रे हाइबगी मियामगी मिपाइब लैनरिंगै अमदि सिक्यूरिटी अकनब चेकसिन थौरांग लौखटलिंगै चैरकता ngarang numidang laimanai amadi langmaidongda nongmei kaptharakpagi thaudok asi thokibane ngarang numidang pung 9 lom taba aduda laimaton Chingsang dagi numidang pung 9 taba aduda nongmei kaptharakpa adubu mafam aduda khulngaktuna leiba singna su handuna pungkhai amarom nongmei kapna khi thaudok aduda asok apan yaubagi paudi leitre nongmei kapna bagi pau fangbaga Kaching district police ki masing yamlaba personnel singlaktuna laimanai amadi langmaidonggi miyam bungak senbagi thabak chathaki loina nangase ayuk anganbada Kaching district commando gi OCS Birlan luchingduna Kaching police Waikhong police BSF Assam rifles ki apun team amana ngarang nongmei kaptharakhiba chingsang paring amade chingkhong chingyad leiba litan kom village yauna mafam kayada paksana thi humbagi thabak chathaki